Mayambu Kurumjari Masigi Wari Asidi Rabindra Sarobar Metro Station gi Kiningai Oiba Wari Amani Masigi Metro Station Asi Khwaidigi Ariwa Station Singi Manungda Amasu Oiri Station Asina Lairibasi Shyam Prasad Mukherjee Rotani Metro Station Asina Rabindra Sarobar Kaurgi Maramdi Mafam Asida Khusemgi Pat Amalai Akoibagi Mafam Aduda Madugi Maming Lauraga Thon Kipani Kolkata da Laiba Metro Station Singi Manungda Mi Yam Chinba Station Amasu Oiri Mi Yam Chilabasu Masigi Mathakta Station Asida Suicide Tobi Case Kaya Masulairi Mafam Asida Tamthireba Misi Amadi Kiningai Oiba Accident Kaya Toina Thokpagi Reporting Asi Sahi Kaya Mamangdagi Station Asigi Akoiba da Thokli Yamna Kiningai Oiba Wafam Amana Kolkata gi Suicide Tobi 80% di Mafam Asida Oiri Kolkata City Asibu City of Joy Haina Khangnarabasu Mafam Asidi Paradise of Suicide Haina Khangnari Mafam Asida Kiningai Oiba Budke Saktambu Toina Ui Haibagi Miyamna report kaya ama taunaraki Masina Maram Oiraga Rabindra Sarobar Metro Station Asibu Khwaidigi Tamthina Tamnaba Mafam Amani Haina Kolkata da Khangnari Budke Saktam Asibu Numidang Thenglaku Matamda Ayamba Thengnai Adubu Karikumada Numidang Changlakpa Mi Chiliba Matamda Thengnabagi record kaya amasu leiri Report Singi Manungda Khwaidigi Yamna Tawraklibasi last night ki train oina Pung Taraga minute kumarida station asida train asida laku matamda ka hena thengnarami Passenger singna train gi thomaudagi mingselda yengthoklubada mami kumna miyoibagi saktab ama pairamlaga apaiba nungsit marakta mangkhiba urami Karigum matamda train gi manungda passenger singi marakta miyoi amagum tominaramduna leiramlaga khangudana mangkhirami Maraktasu angang amana lakna kapagi makol station asigi akoibada tari Thaudok sing asi thengnaribasi passenger sing da tangnate train station asida lariba attendant sing amadi train driver sing asu asumba kiningai oiba saktam kaya ama ui haina report taunarami Maduna ahingi pung taraga minute kumarigi matungda station asida ahingba jiba amata lainaramde akibana maram oiraga station asi pumtak taklami karigumba station asida khamgadaba train adu khamdabida kanna station asi fauduna train khara thogibagi thaudok thokhi maram thigalubada train asigi track ta nupi ama chatlaga leiramba driver na urakhi light ngana kaptuna horn khongduna yangna lakwa train adugi mamang aduda leiba nupi adu makhong lebak tadana pairaga leirambadagi kibana maram oiraga driver sing aduna station aduda khamdabani haina hairaki Masing yawnaba accident singi manungda suicide tawba oina metro train asigi mamangda songchinduna sibagi case na ayambani athengma matamda nupi amagi saktam station asida chatpa ui haina station attendant amadi driver singna hairi masigi underground metro station asibu kiningai oiba thaudok kaya asina infamous railway station singi manungda amasu oiri train gi driver singnasu mafam asi yorokpada Henasu Chexili Tanen Alduda train asina station asi fauduna lakpada boot ki saktam ui urubadagi khangduna train asi station hendolaga lepasu yauri mafam asida suicide tawduna siba sing asi thawai asina toina tanari station asigi manungda 2018 gi July gi matamni numitu nong theli churami Abhishek Seti Kauwa Satrama tuition halaklami mana Netaji Metro station dagi tonglakpani Numit adu maha kharasu thengkhirami hobe mayum halakpada nan AC metro train asida kakhalakhi train asichu numit asigi aroiba train oirangki maha train asigi third last compartment da tongduna laklami pungsu thengkhibana misu yamna tonglamde compartment sing asida tonglibasi mi mari manga gumba tonglammi asumna lakpada train asina Rabindra Sarobar station yorokpadasu Train asibu ngaiduna leramibasi mi ahum mari muktang oirami train asi khamduna passenger sing asibu kakhalakhi adubu atai compartment ta loina tongkhi moi loina kakhanraga matungda ikon kona third last compartment asida
raincoat litpa mamaida mask upa foot tarumuk wangba nupa ama changlakhi train thoba hobuga nupa adu last compartment lomda chathiduna thong adugi manakta leptuna leikhi train aduna tanenda thongjinba horakpada nupa adu train ni mapalna phallauna chongthokhi matau adu ubada uhoba miyoi loina angakpa amadi akibaga loinana launakhi atopa thodo amadana train asida nungtigi office kaba miyoi singna last backrogi last compartment da nupa ama heke ui haina report tawri nupa asi last compartment aduda famduna leiba ayam matamda thengnarami nupa asi kadaidagi karakpano kadaida kumki khangba ngamlamde adubu nupa asi uribasi Rabindra Saroba station asigi jaga asida ta urami asumba akiba thodok sing asina station asi yorokpada passenger sing asi kinai adubu mi mayam ama chatok chin tongnabani kanana su bap osinode thodok thoklo matungda ta gyan tarakpana anambani station asigi akoibada tariba miyoi sing asu thenglaba ahingda kapagi makhol ahobu khonjel tabagi paudam su lei 2015 dani train sing hanagi matogum service tawrami report asi rail india gi record book tasu yauri Rabindra Saroba metro station asida metro train amana fauduna lakpada tanin asigi manungduda train gi motorman aduna akibagi saktam ama nupi amana malangda tawrga leiramba thengnakhi matau asi urubada motorman asina emergency brake chingki asumna route adu train loinama cancel tawki numit aduda ngasisu metro station asida miromi nupi singna late night ki train tongduna kanaju chatnade asumba akiba kaya asina maram oiraga india gi haunted train station singi manungda challi hawjikchu mafam asida but tamnabagi thogdo osi thokli haina miyamna hainari